Senbasa English Singaniga Kungamari Kungamangada Manipur Young State Tarahum the revenue Hendok Pathoki CGAC report. Leba Sigioina Senbasa English Singaniga Kungamari Kungamangada revenue surplus Hoikiva State Singamade revenue deficit Takiva State Singi report Control and Auditor General CAG report Thabak. Control and Auditor General of India ke Sanjoy Murthy na hokiba leba poponumita thadorokiba report adugi matungina senba sa English ngani kungamari kungamanga Manipur Uttar Pradesh Gujarat Jharkhand amadi atop state mapanda revenue surplus oikhi duga lemauribi state taraga mangana hariba senba sida revenue deficit aki senba sigi oina state taraga nipana revenue surplus oigani haina target oki state ahumna deficit taraba ya haina target oki duga state taret amana zero revenue deficit tagani haina target oki adobe state taraga mangana revenue deficit taragi state taraga homdoina revenue surplus oikhi haina report asida pali revenue surplus oigani haina panaki state taraga nipan gi manung mapan surplus oiki aduga Assam Bihar Chhattisgarh Haryana Himachal Pradesh Karnataka Maharashtra Mizoram amasum Telangana na senba sida deficit aki Goa Jharkhand Tripura amasum Uttar Pradesh ki oina senba sida zero revenue deficit agani haina target tawbagi manungda state mari Goa Jharkhand Tripura amasum Uttar Pradesh revenue surplus oiki aduga Punjab Rajasthan amasum Tamil Nadu na revenue deficit taki senba sa English ngani kungamari kungamanga revenue deficit taki ba state taraga manga gi manungda Himachal Pradesh Mizoram Punjab amasum West Bengal gi oina Finance Commission revenue deficit grant phangkhe state taraga manga na revenue deficit taki ba apanba senpham lupa crore la ahunga lising ni fuga taruka sahunga marfuga mangani revenue surplus oibi state taraga humdoi ki net revenue adjust taunaraba matung deficit ki senpham lupa crore laani gi lising taraga mapan ga nifuga mathoini senpham state kunga nipan gi apunba GSDP gi sad 0.6 ni state punamaki combined budgetary expenditure assistant ba sa English ngani ga kungamari kungamanga da lupa lising yang khaiga matuga 0.20 lakh crore ni masi apunba GSDP ki sada 15.7 ni English ngani ga kungamanga gi March kuntraga matu forward state singi total liability asi lupa 90.51 lakh crore ni amadi state kungani pan ma fiscal deficit tai haina record tawri senba sa English ngani ga kunga humdoi kunga mari ga yengna ru bata senba sa English ngani ga kunga mari kunga manga da fiscal deficit increase torak state singasi Arunachal Pradesh, Assam, Gujarat, Jharkhand, Karnataka, Kerala, Madhya Pradesh, Maharashtra, Meghalaya, Mizoram, Nagaland, Orissa, Tripura, amasum Uttarakhand haina su CAG gi report adu da makata na pali Joint Kuki CSO henglep na condemn tarakli Susampur district ki henglep subdivision gi manung sana laiba Songkong Belesta Central Security Force na tha sigi taraga tarukta operation sathabaga loinana Lenming sang hawkip ko miwe manungmay na kapto na Hatkhi security ki thawng adubo Joint Kuki CSO henglep na akan mamongda condemn tarakli Joint Kuki CSO henglep na thadorak pa sirolamada security force na Songkong Beles satakhiba operation aduda drone amadi motor bombs satakhi haina maral sirakli thawdo adubo hakthengna thengna hoba khulasigi Khunja singna CSO sida phungdorapagi matungina laikhidraba lenming lang hariba miyoisi masangam dabadagi mayumda lengdana leibani security force na drone bombing tawbadagi imungda leramba lenming sangyunggi mapana sentorakpada security force na Nongmei na kaptuna hatkibani hari CSO singi sirol si thadorakpa matam phawba security force na puduna sakhiba lenming sangi haksang sinarakri Khunja sing amadi imung manunggi miyoi sing na thibegi thabak sathabaga loi yumdagi irap laptana I type phirol amadi lenming sangi oigani singnaba khungup na singba phangmangki taduna lerama ma ki frita Nongmei marugi makhul taki tab leram ki hairaduna ma ki phirol loina maklak thulaga pukhiba duna atopa lalhawigi manba phizol sisalaga kapnabada sibane hena claim tawnaba security force na hotnaba thawrang hena sumaral sirakpi amaromda Hill Janel gi pawman kuki Khunja singi maikei digi phungdora pu apam palladuna
ngasi numijungba matungda none district ki zawjang te kuki village da khunja sing labuk da thabak suri ngai da naga militant group singna nomai kapsilak padi ki khunja sing aki ekhang pona khre leptna nomai kapsilak pa duna khunja sing mathwai hingnaba labuk thadok tuna sabagada ba maphamda sangjapam lauduna laina khiyari nomai kapsilak padu zawjang te khul gi khunja nojang kauba ma nomai maruna panduna aso opanaki माकी थबा मसुम पाम्बोम दा नुमै मरुना पानखी माकी फिबम तमंगमदना लैरि हैनसु खुंजा सुंग क्लेम तरक्ली नगा तरुक फारगा हाटखिबा थौदो NHRC ना कांगपोक PSP दे एक्शन टेकन रिपोर्ट पिखलनबा खंगलखरे नगा मिसम तरुक फाखरबा मतुंग सीना फंखिबा थौदो की मतंगदा सयोल निपान की मनुंगदा एक्शन टेकन रिपोर्ट लन खलकनबा नेशनल ह्यूमन राइट कमीशन NHRC ना कांगपोक PSP दे खंगलखरे TMB News Network की पाव मतुंग इन नगा तरुक फादन पुक्रबा मतुंग मफम खंगदन लाइरकलिबा सिगी मतंगदा येंगसिननब उरिपोक अपुनबा लुप की पब्लिसिटी सेक्रेटरी सिंगथाम नंबम कोबा मियोमना नेशनल ह्यूमन राइट कमीशन मे कुनगनिथोइदा कंप्लेंट फाइन तौरखिबने कंप्लेंट फाइल अदुगी मतुंग इन नेशनल ह्यूमन राइट कमीशन की मकेदिगी मियोय तरुक मांगखिबदुगी मतंगदा डिस्ट्रिक्ट पुलिस ना लखटखिबा थबकसिंगी सबसाब रिपोर्ट पिखलंगनबा SP कांगपोकपिदा नोटिस इशू तौरखिबने Assistant Register Law SB 5 Section NHRC Atul Kumar notice adu issue tawrakhibani naga miyoi taruk ki asibak sang phangba taraga su commission gi maikei gi miyoi taruk asina mangkhiba numitegi makoi bu phangnaba authority sing gi maikei gi pukning sangna makoi bu phangnaba thikhibara amadi case asigi matangda investigation satakhibara haibesida commission asina akanma miyeng thamna pani action taken report adu maru oina miyoi taruk adu kanana phabano haiba masa khangdok labra amadi pharabra loinana authority singna kari karma thorang case asiga mari leinana lokhalabagi haibasigi marik report waigabani commission gi maikaidigi khangalakpada pikhalakpa action taken report aduda ashoiba yawbara asumba wafam losin ba yawrabadi madugi matangna marik sumna authority da complaint toba ngamdrabadi judicial intervention yawna sab legal channel gi thabak sing lokhatkani haina su khangalaki NHRC gi director aduna case asi handling tawada accountability amadi transparency laina tawkhibara haibasida miyeng thamani action taken report adu commission scrutiny tawraba matung lokhalakpa legal proceeding da mari leinaba authority sing chenagan hena su khangalaki Sursampur gi khomnom phai village da gi nupi ani morphine kg ani ga konana farkhri Sursampur district ki ti khomnom phai village da Manipur police na satakhiba anti narcotic operation ama da nupi ani da gi morphine oiramgani haina singnaba kg ani rom fogat pangam khri hadi police ki pawsin hai Sursampur Police Station ki personnel singna intelligence na pirakpa report amagi matung ina ti khomnom phai village ki tuan mafam sing satakhiba search operation aduda khul asimak tada leiba nupi ani honai ling sai kunthraga ni thui amasung sinai ba sai kunga manga si phaba ngamkhibaga loinana narcotic drug oina seizure ba heroin ge mohut sinba yaba morphine kg ani rom phagat pangam khiyari police ki source matung ina hai ti khomnom phai village satakhiba anti narcotic drug operation adu district asigi police na sangsilliba drug trafficking networking thugaina na bamasum ain kaina narcotic drugs in seizure besing thingnaba satakhiba operation sing ge manung sanmani hari official source asina makha taraduna morphine haidiba drug makalasi pain management amasum palliative care singda hidak langthaka mari lainana sizinabagi ayaba lona pirabasu ain kaina lona si narcotic drug and psychotropic substance NDPS F ki matungina loni adi hari